Oja Sanajauba Memorial Trust na Sinduna Lariking Bamlekai Deleba, Oja Sanajauba Memorial Complex ta Laikhidraba, Oja Sanajauba ki Tara Marirak Subading Sing Kumon ki Thoram Pangtokre, Thormaduda Oja Sanajauba Memorial Trust ki Managing Trustee S. Bubol Nahai, Laikhidraba Oja Sana Lamdam Asida Singthaba Yaba Tabakya Manipur gi Damakta Katokpiramba Amadi, Northeast Region ki Mapung Oiba Thaudang kya Chakhwat Minabaki, Punsin Bagi Manaba Kunai Amagi Damak Thaudang Lobiramba kya Sina. Northeast ki state khudingmakta mahakpu ikai khumnaba amadi minungsi ule ojana tobiramba thabakya ibiramba kaya sina mahakpu institute amani haina singthaba yai mahairoi oiringai matamda kadomda hayengi manipur haiba article iraga lakhiba aduna ojana laikhidraba ing sok lising ani ga somna mapan gi matam asidaso article mayam ama iramduna siramdai fauba mahairoi oiringaida Thon kiba ming fauba iraga chatkiba oja amane Manipurda khundaminari ba furup kuntragataru kuntrataret hingminari ba asida yumfa moiraga ikiba article amane masagi marakta oja asina Manipur gi past and present ki volume kya puthokthuna miyam khudol tambirami masida natana reference launari ba international gi thaktana article kya iduna thambiramba oja amakhakni The Creative Judiciary 1985 Gambhir Singh the Prince, who rooted Burmese 1990, Human Rights Commission 1992, Confrontation between the media and the government 1890, The Problem of Illegal Massive Alliance in Northeast India 1983, Nehru on Decolonization 1989, NLM Other Terrorism 1995 na chungba, Lairik Chani gi mathakta panbada loiba nairoidaba, Lairik kya thambirami haina sumahak na makhatana fongdoke. Oja Sanajauba mafamda 𝐒𝐷 tambagi thoramasi tara mairak subani takki thodok asimadi oja gi punsida ojana pokpadagina siba pawbada tawgiba wakhallon majagi laikhi mayam gi manungda khwai se hiring piba thodok amakha oibanina formal function mayam dai ta phamdana kotana wangang bukuri thoromdumadi koi kalasi aduga oja bu nungsijaba mayam gi 𝐒𝐷 tambagi thoramsung pangthulasi haidana oja gi tara mari suba 𝐒𝐷 tambagi thoromse pangthok jabani manipur gi Bilang tak kathok piramlaba aduga Northeast region gi makungoiba thaudang koya punsin bagi sakhat mina bagi mana bagi kunai amagi damta marui thaudang lobiramba Oja Sanajauba ni haina lobjage